notice mayam kogidam warobiroi ngasisu yam nungaitaba thogdo ama thokpa haibadare koi sumna maimakhongi army camp manungda tabuk sujaraga hingjaba isam samnupa sagi 65 muk suraba ama laisram kamal babu ina kuloitang sai pungani hawa ma telephone fangnarami aduga ani gi matungda gi ma telephone phangidaba aduga pay state force adugi paramilitary forces army mem sangma pay ai dress songno kan honari semaida zero fire ma lokalle aina tabura family sing sujik written complaint moina chingnaba tawri mo mo tawduri ma matungina written complaint ke khara piba su paw fange do ko yam kanna hangana ba honari haidana madu mai mayam da han da thamjaya gani subuda nahan koi haukiba tarik 9 November gida koi honorable minister sing MLA sing koi punna phamma ga warep khara lawgibani adugi warep sing dugi matangda koi mayam da communication gap leitana ba khara semtok chaning badagi press message kobjabani meeting to the koi logi bsi han bada koi gi hanagi cabinet gi logi koi warep to endorse to have ni cabinet logi budagi mihani kudu condemn to ba adagi mathang leithre adugani subada koi nauna impose to kiba armed forces special power ki police station taru kudu lokthok piu haidana koi aduma ta khibani aduga amadana adugumba jiribam gi thokdokta yamna nuhaitaba adugumba terrorism gi thokdok tu da senaba singi mathakta mass combing operation chatharaga hariba culprit du han number lakna biu haidana haigibani aduga mathang dai koi adugumba thokdok tu senagraba senari basing loinana nupi mamai tharaga hatkiba du yauna haibashin kesing se hoi na da sinabiu na packet piu na tawbani aduga loinana mathang da nei koina adu da senari ba kangbu madu terrorist organization ne haidana declare to biu haidana abaina matam tharaga pigibani 7 days adugo ngasi music latest evening da ikoi manipur miam da ikoina samjaning isi koi laidiba situations da koi press da media da yamna thoga ikoina kari tawrige si loina khangan ba mayamna ni pambiram gani adu laidiba situations gi complexity gravity aduga masigi yam aruba potche laibana maram oraga da koi praja da matam gi oina ikoina yam toina koi interact toba khangan ba ngamde maramdi khangan ba yadaba nungaitaba pot leibadagi atrani pansurba thogoksin mayamna khambiramgani aikoina hek government sida kainom tawni ena he lauthoruba kainom tawri ena he lauthorubi madu sabotage tawnuba mina masing yamagi rang thokpanina aikoi su masi yaringai media gi mansin nausing su koi unaba si koi yam rarely unabani madu mind tawbigano maramdi hujik thongnariba thogdok mayam si mayamna su hena khangbire lan kapnari ni thongnari ni harakanda mafamdu dagi video tharaga live tharaga tawbagi mong setnabi adum evidence masa na dum pinaraga tawbudong yamna mong ta dabagi mong su leinari bani ona haiba mayam se ko kitang sigi issue ji kayamna complex hoige se masi international gi national gi leader puna mona khangaga loina hairakare home ministry na hairakare NIA na hairakare adagi even Bharatiya Janata Party ki chawraba political party sigi president iba chithi da yawrakharabani outside force ki outside ki manipulation ngasi NIA naga tholai du biramani just notice amohna dark stage amna porokna binauta mapan gi leiba ki conspiracy yawna tawbani gaina humai bisingda ilai bising ana NIA gumba agency na dor ko se pem satisfaction logum thoi anna adugumagi complexity leibina prajada koi matam gi kudak da paw haigada bje koina haidabani adu ngasi di prajana khangning pot khara leiba ubadagi mechi tawjabani ahan bade koi hek nahan gi thokraba thogdok ta drama thoida thokiba yam thoning da thogdok adugi mamangda dasu thokiba thogdok ama lai ret ki da haidaba thogdok sing du mari leina koi kudak tagi nongan baga koi CRPF company ani thajale adagi hujikti kono manga amaga thajalaga ada pura
yum yum changdana jaga jaga chingna tawdana koi operation kanna tawre kanna hore ngarang sumadugi local paper media singdo social media singdo birambani ada sim even grenade pullaga leiramba uma khongda karida mi operation la koya gan tawna aduna oi huji phogi wena mi phami pun tawbodi leitri adu identify di ayam tawre adu madu hek culprit singdo phadi bawba book tawri bawba akoi operation chathagani haibasima Manipur Miamda, the Marilla Nosinda, with Hazaba Pizari, Anisubada, when Haiba Kiasing si NIL, local Pinaba and had Potomac official press release, official when NIB, Tolakare, official in a high broken or Sepe, Nasitari Kuntaru, Sida Tolapaniaduna, and I and Hadiba, Jiribangi, meet Taru. Pick Ibangan Yauna, the P. Sing. Hard terrorism with Hugdo. An anti terror agency re registered away. NIB, Mogi, Peter Yusuf, Mogi, Nuhaitaba, Moina, Togdo, Yam, terror gimo, terrorist gimo, but over the Habisi, Mogi, ideas the Mogi, press release the Pali, on a high river, casing a sea, and I and a locally seen a Sagi. Brober kada my ani my jaga first instance the shiba rocket launcher capsule laga subject to reporting which is confirm na chai adu capsule laga mai chak the shiba ni du ne join oina aduga moi taru tawgiba yam tamthina angang masa nupi sindu olaga tawgiba du gitu bane adu gitu ma punna FIR Laure, yes, of the Farani, Aduga Amana, Lupima, Mar Lupima, made Harabet of the Bishu, my low way, Haidana, Maduki, Portumaga, later than none. With your queen and the moon and locality, a pair. Oh, she had baby came the attack Doraga, Matung the Moitaramatway. So, Media Tarani High, an official, the Moitara Marini High, Taramangani High. Confirm the book the book sport dead body Pangba, Moitaragi winner, Adugi case to Maga, NIN local lay Haidanama to give port to my Nashi official city Delhi Lacre, Aduna, Sigi Pausi, Manipurgi Miamna, Yam no I cannot talk about Todo Webana, Equi, Tanning and Galay, Cunning and Galay, Shindugi. Do Nasigi medias the Pongo Japanese Karamana, me identified to Roganda, Fananaba, Tanaraganda Madugi, even Mogi procedure wanted of Pokibiode, Madugu, question of Madugi security, secrecy maintained over confidence and maintained over Matuina Madugi, Kamaila Pokibano, Kamoy Maming Kanakano have to do. At the moment, I cannot expose it, but on the high possible confidential identified. Though crime to the scene of a campusing identified over and I hore every a Mayamda, Manipugimiamda, Preskis in Oxy, Kotanda, a appeal to the